Maka tarakpada handaki assembly Meefamda Kuki Mla singchu saruk yaraba yari. Handak pangthokadoriba assembly Meefamda Kuki Mla singchu yanabagidamag CM masagi maikaidagi saruk yananaba khangankiba laikhre loinana saruk yabadasu leingakna mateng pangani haiba wafam phongdokhre. Maka tarakpada sakangdabasingna yum amada khamduna thamba garida Nongmei round 5 kapsilamle. Ngarang numidang pung 10:30 tabada Imphal West District ki Singdamai Police Station ki manung chana laiba pisum ningom lerekta laiba yum amada khamduna thamba gari amada sakangdaba khulai paibasina Nongmei round 5 kapsilamle hairi thodo asi KFN PD ki director Asem Robertson ki yumda thokhibani sakangdaba sing aduna maha ki yumda khamduna thamba Maruti Alto car number MN03P7831 da Nongmei round 5 kapsilamba matungda mafam adu thadokuna khonglai thuna chenkhibani hairi thawong asi kanana karigidamak chatharamlibanu haibadudi hojik phawbagi oina chapchana khangba ngamdri thodok thokpamdagi phangba paw amana hai hojiki oina kanagumba amatana kiyan khanganba amadi selgi dimana chingba tawrokiba laite hairi mafam adudagi Singdamai Police Station ki team amana kapthokraba Nongmei marugi tokning khara recover tawkhibaga loinana case ama lokhatkhre hairi makha tarakpada Manipurdagi air lokthoknaba India ki president amasung PM da memorandum pisilagani kokomi Manipurdagi Assam Rifles ki personnel sing mapung phana lokthoknaba India ki president amasung prime minister da memorandum amamam pisilagani haina kokomi gi coordinator Somarendra Thokchomna phongdokhre hiramasigi matangda ngasi lamfelda leiba kokomi gi office ta pangthokpa pawgi mifamda wafam masi phongdoladuna Somarendra makata na hai handak ikui dringai da BSF ki ADG oiramba PK Mishana news mapal da piba interview amada Manipur ki irang asi loisinge hairabadi matam sangna state asida mathau tawduna laklaba paramilitary force ama lokthokpa gitangai fadaba lei hariba paramilitary force asi lokthoktriba makai Manipur da thokliba irang asi loisinbaga wagani haiba wafam phongdokhi PK Mishana phongdokliba Manipur da matam sangna leilaba paramilitary force asi Assam Rifles oigani maramdi Manipur da thokliba lal asi hek horakpadagi ngasi fawada Assam Rifles na chin kuki narco terrorist singi michangda leptuna lakli haibasi tongan ba thodoksinga kudam changdam oiri masigi mayek laraba kudam ni Sugunu Police Station ki gate mamangda Assam Rifles ki personnel singna Casper Khamjinduna thamba amadi Mairapaibi ima ibel kaya tamthina phu chaikiba sini Manipur da sunatana tampakdagi kuki furok ki miyoi sing amadi ching amasung tamga taina mafam chingda laiba maitai furok ki miyoi pumnamak sapagadaba mafamda lainakraba matung Sugunu na chingma tongan mafam singda Maitai singi yum kuki khulai paibasingna paktakna na mai thaba horaki matang sida maitai miyamgi yum sing Assam Rifles ngak senba ngamkide masida sunatana Assam Rifles ki makok thongba officer yauna mai ka bachinja ki polam lalon tik tawrambagi dama mamangda phagatkaba thabak laikhrabani Somarendra makhata na hai Manipur da thokliba irang asi khusemgi oiba maramna India laingakna Manipur miyam da lale haijagadabani haiba wafam mamangda home secretary oiramba GK Pillai na su phongdokpa laikhre maram aduna center na Manipur da yengniba colonial gi miyeng asi athubada lokthokadabani natrabadi makhal makha kaya gi khungjang lakpa yai PK Mirsa amasung GK Pillai na phongdokhiba wafam sing asi India laingakna tarai lobo chumloi Northeast yauna Manipur gi maramda munna khanglaba miyoi khrana thamlakliba wafam asigi marumda kari leibagi haibadu center na yingchinpham thoi PK Mirsa na thamliba wafam asi center na thabak to onthoklabadi Manipur da mausa gi tangdu leita fibam adu soidana lakani masiga iroina na Manipur da ge Assam Rifles ki personnel sing mapung phana lokthoknaba India gi president amasung PM da memorandum pisilagani masida miyamna su angam bathakta mateng pangbiu haina Somarendra Thokchomna pankata na phongdokhi pada kanagumba khrana Manipur gi ming parliament da palli pande haina phongdoklibasi laibak thibani hiramsida politics tawbiganu CM Chief Minister Nongthumam Birena haikre kanagumba miyoi khrana Manipur gi ming parliament da palli pande haina phongdoknaribasi yamna laibak thibani hiramasida politics tawbiganu wafam asi Department of Agriculture amadi Department of Skills Labor Employment amadi Entrepreneurship ki Manipur Building and Other Construction Worker Welfare Board na sinduna ngasi Chief Minister Secretary ta pangthokpa department sing asina pangkhatpa scheme singi beneficiary sing da tongan benefit sing yanthokpagi thoramda Chief Minister na phongdokhibani Manipur lenga ki Maruoiba minister sing MLA sing lenga ki makok thongba official kya na saruk yaduna pangthokhiba thoram aduda Chief Minister na makhata na hai miyamna pamliba amadi taliba demand khudemak logi matung ina phangna buhon asi yariba makai balance ki thodoksin thadoksi hojik lamda masida thokliba irang asina maram oiraga miyamna ningba thunglamda bayai miyam ki khudong chadaba sing asi lehendana balengang na angam bathakta honari irang asina maram oiraga supam nongpham khangdana leiriba miyam maru oina relief camp da leiriba singda lengang na masana masabu thabak pijanaba tongan ba hiram sing maru oina yen nganu loiba chengum thaba vermi compost semba sabana chingba pakhatna ba honari
ꯁꯦꯔꯤꯀꯜꯆꯔꯒꯤ ꯂꯝ ꯑꯁꯤ ꯁꯦꯜ ꯊꯨꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯕꯅ ꯁꯦꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯃꯤꯌꯥꯝꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 5ꯗ ꯑꯆꯧ-ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯥꯏꯈꯠꯂꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯤꯔꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯁꯦꯟꯇꯔꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯤꯔꯛꯂꯤ꯫ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯌꯨꯝ ꯁꯥꯕꯗꯒꯤ ꯍꯧꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯁꯨ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯆꯂꯥꯏꯕꯒꯤ ꯂꯨꯄꯥ ꯀꯔꯣꯔ 190 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯇꯦꯝꯄꯔꯦꯔꯤ ꯍꯥꯎꯁꯤꯡ ꯁꯥꯅꯕꯒꯤ ꯂꯨꯄꯥ ꯀꯔꯣꯔ 124 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯂꯨꯄꯥ 1,000 ꯐꯦꯁ 4 ꯊꯣꯛꯅ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯨꯄꯥ ꯀꯔꯣꯔ 22 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯄꯦꯟꯁꯦꯇꯣꯔꯤ ꯄꯦꯀꯦꯖ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 19 ꯊꯥꯗꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜ ꯍꯥꯏꯖꯤꯟ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 94 ꯊꯥꯗꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯏꯃꯨꯡ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯥꯈ ꯄꯤꯅꯕ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟꯠꯁꯤꯡ ꯂꯨꯄꯥ 15,000 ꯏꯃꯨꯡ 3,000ꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯍꯦꯜꯁ꯭ꯇꯣꯔꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 40ꯒꯤ ꯁꯦꯟꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯀꯟꯀ꯭ꯂꯦꯕꯇ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯄꯨꯈꯠꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯦꯞꯁꯤꯡ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯗꯦꯜꯂꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯃꯤꯐꯝ ꯌꯥꯎꯕ ꯑꯃꯗꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯐꯝꯒꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯀꯟꯀ꯭ꯂꯦꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯀꯟꯀ꯭ꯂꯦꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯀꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯥꯎꯠꯀꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯈꯤ꯫